मिजोराम की आइजोल की किलोमीटर चामग हुमफुरोम चलग leiba खा थंगबा मिजोराम की Hnahthial Dist.ta leiba mafam amada nung pekfam quarry की mafam ama ningkhaibada yamdrabada meeoi nipan sina fangkhre khara amana hojik fawba thiba khngdana leiri thawdok asing ngarang nungthil gi pung 3 taba matamda anupam bricks and concrete industry EVCI infrastructures private limited की sinmi singna Hnahthial की मौदर खुंगंगी चिंगमाई amada quarry की थबक चथरिंगैदा थोखिबनी सुपरिटेंडेंट ऑफ पुलिस बिनित कुमार की मतुंगिना मफम अदुदा सिनमी 18 लेपाक पेकपगी थबक तौतुना लेबनी थौदोक अदुदा सिनमी अमदी नानथोक हौरे अदुगा 12 अमना नुंग लेंगोई सिंग अदुदा ननसिन खिबनी ननसिन खिबा मियोई सिंग अदुबु लोकथोकनबगी थबक हौजिकसु चथरी ngasi ayuk fawda sinmi nipan gi asiba hakchang phangmangam khre lemhoriba sinmi mari amadi hojik fawba thiba khangdana leiri thawdok adubu hakthengna u hawba singi madungina quarry mafam aduda sinmi sing aduna chingkakpagi thabak chatharingaida mathak thangba ahomba jaga sing adu chingmai amma kintharaki nungi quarry adu Mizoram yumkai sananabagi anupam bricks and concrete industry EVCI infrastructures private limited na sijinaba naba kotpani